Cookie Signa, Handak Talak Liba demand sing a say, Yam the Maram Sadi, Amasung Yabon, Namoy have a say, Masi House na, Amatoina resolution, Amakatanka Loviraga, High River Wafama say, Parliament, Munson Parliament session, as it loitering either, Tavi have a say, Masi Equigi, Akan Badimane. August ki date to Sibogi Manunda, Equina. Assembly emergent assembly session se kaubiu haidna akoina request tawjab Manipur sarkar gi maikai dagi second or third week ta assembly session kaugani haina thole hariba second or third week ta assembly kauba haiba se masidi akoi yaba ngamjaroi maramdi second or third week yobu matam dadi parliament session se loi khragadamina akoina loi dringai dani akoina akoi warep loroga thabiu haiba se maduna akoina ngasagi second or third week ta kauba se yajadana akoina nganna kaubiu haibani Adugi matungda akoina tanjaba demand si tarik ani duba mkoina kobiraktre adudagi di tarik ahum sida yamdrabada notification ama thokpiu emergency assembly session na se masigi notification ama thokpiu haidna akoina moida request tawjabani adusu thokpiraktre hoji laksarimna akoi protest se akoi date 4 dagi akoi general strike se kaugi tawjabani adu hariba general strike se amu kogi adugumba integrity rally leibna date 4 gi sima akoi kitang amu yaithok chare harga date 4 gi midnight tagi date 5 gi midnight fawba akoi hariba general strike se akoi kaujabane karigumba akoina kaujariba general strike si date 5 fawba gi manungda sarkar gi maikai dagi asigumnaba emergency assembly session ase kaubirakta taragadi mathangi tang taruk tagi di MLA amasuk mantri gi makoi gi yumgi konthongda yamna peaceful oiba sit in protest amakak akoi pangthok sagani